PM Kishan Scheme gi makhada lawmi singna fanggadaba khudong chaba sing ningthina fanghandre haibagi wakat lakpadagi leingak na thizilagani haikhiba tha manga helaba fawba achummaran puthokpa ngamdri hauzik thijinbagi thabak chathari haina Agriculture Department ki Director Peter Salam na fongdorakli DRPR na sinduna Nitya Pachuthekta leiba Directorate asida pangthokpa Meet the Press ki thauramga mari leinana SKTV News na hangba wahangi paukhumda Director Peter Salam na hai Manipur da PM Kisan Scheme gi kanaba fanghanbada aranba tawre haiba wafam sing aduga mari leinana yengsinaba lenga ki committee semduna thijinbagi thabak chathari madugi manung channa scheme asigi beneficiary khudingmakta notice thaduna paukhum piraknaba khanghanki miyoi kharadi scheme asi fangfam thoktrabasu fanglamle haiba khangmangamle adubu beneficiary khudingmak aranbadi oide haike Ningsing bayabadi February thada pangthokiba Manipur Legislative Assembly mifamda PM Kishan gi wathok asigi matangda opposition party na pukhalakpadagi Chief Minister na departmental inquiry chathagani haina thazaba pikibani nakalamaromda Agriculture Department na Manipur da model village program haudoklagani hairi program asigi damag Imphal East Imphal West yauna district mapan dagi khul mapan khandokle Kungang sing as the lengak na piriba kana ba khudingmak fanghangani khul sing da paikat pa thaurang sing adu lamda masigi lawmi sing na uraga makhoi susti da madi center lengak na piriba kana ba khudingmak lawhau na bogi wakhalon pina ba thaurang asi haudokadabani hairi chahi asigi oina nong matam chana chudabana lawmi sing na fau lokpada khudong chadaba mayok na ba haurakpa amadi law panma matamda ningtham tha lakpana hankigadra haina mi paiba leibagi matangda hangbo wahangda department asigi seat analyst KH Nimaichan hai atenma matamda fau panma ngamba RC mani fau tara manga madi tara ni thoi loinana mangal fau tharabadi nong thengna chubadagi lawmi singna nungnangba fauriba si khara kokani haiki ada flood resistant oiba hairagadi se luppaga leibada thama mu luppa leiba ngam baita hauji leiba crop sidi 1 week kumba 10 days modi moi dum survive taw ngami 15 days pu ngami ado 1 month kumba submerge tawraga hingba ngamba adugumba resistant oiba flood variety si flood resistant variety si kari kari combine tawrige ana haidi variety si mapan dagi hekta puslakpa yamna tab Tripura gi koi wai san jaure Tripura da di moi adugumba flood ki resistant oiba variety lai Tripura gi le hau ga koi le hau man dam ni na moi gi da flood resistant oi na koi da pusala copy taw di yade akoi gi tongan ba akoi gi le hau si ga chana ba akoi thari ba phau si ga akoi gi tongan ba variety develop taw changi variety develop taw si matam khara changi na takpi re moi na chahi om de changi ado moi si chahi ani muk changchal laga hodik se almost develop taw gi stage la yama le testing se moi gi anoba varieties taw gi se testing se mari mangara khanjan jana matam changna taw ba process oba male aduna mathang chahi amani sidadi moi variety do already yam ngai ba hamna akoi gi yam ngai ba na already moi adai da thabak paikat lerame ICR na ko ICR Manipur Center na adu yam thuna puthora ani hai nai thada